DM College THANGMEIBAND LAMBI की HORDING board THETLIBA ADVERTISE SHINGDA Meetei Mayek Yaodaba Yaorabasu Yamna Pikna Hapliba flex KAPLIBA ADVERTISE TOURIBA Numit Mangani ki Manungda Sengdorakkadabani HAINA MEELAL na KHANGHALAKLI Hiramasi matangda Meetei Irol Yek Loina Silon Apun Baluk MEELAL ki Secretary General and Nongmai Lembida Kudik Piduna Thadrok Pachirol Amana Hai Meetei Mayek asi Maling gi Miyamda Sak Khanghanana bagi pandamda MEELAL na thabak thoram kaya pangthokna lakli Madugi Saruk Amoyna hoarding board THETLIBA advertise function ge banner amadi atai signboard singda Meetei Mayek asi banner natraga signboard adugi saruk ahum thokpagi anida sungsoi soitara makokta hapkadabani haina khanghankiba laikre laibak thibadi yanakhiba wafam sing adugi onatai navada Imphal East District ki manung chanbada lengak asigi mikhalga mari leinaba manba amadi DM College THANGMEIBAND LAMBI ki hoarding board THETLIBA advertise singda Meetei Mayek Yaodaba amadi Yaorabasu Mamingi oina pikna yaoribasi laibak thibani Hiramasi ki matang da flex KAPLIBA amadi advertise tauriba ichilinaw singna Numit Mangani ki Manungda Miyam da Sengdorakkadabani loinana hairiba advertising asi athuba matamda Meetei Mayek na makokta sauna hapchinana amadi MEELAL ga athubada faminana khanghalakli